Chief Minister lay makong singmang na satuna hakking na yengsinkre paumising na kaubara kumlamba na tana wap mata fongdolam kitri tha sigi taramatu gi numi jungma matungpung amaga menikulom tarak para Imphal West District ki sakmai PES ki jurisdiction manung saliba lay makong singmang na layba Meetei gi yum taru ko kilamen mesing na mai thatok lambada yum ahum na tumna sakraga atop yum ohumna tumna basak haudraba mapamda ngarang nong thilpung mari helakpada Chief Minister Y Kemsa na satun haktheng ni yengsingkri adubu Chief Minister na mapam asida laktunu yengsingani hai tabadigi sangshin ki pa paumising na kaubada khumlamba natana wapam amata phondolam kidri mapam asida Chief Minister na khunja singa phamin duna mipam pangthok dasu ma ki security personnel singna paumising sangan kidri ngarangi khongsata Chief Minister na sakmai assembly constituency ashigi MLA haikam dingo amadi mari lenaba official sing loina rakhi yomai thadok pegi thaudok thokraba matungda MLA na mangzil thana sung thoraktuna na hongna na anawa yumsing sagana bo honari yusingi phibam sigeng singki amasu mai sakraba yumsingi yumbu singa su wari sanaki tungda laimakong singmang satpegi lambida lairibe ex serviceman colony tamna Chief Minister na sangsinduna mapam adura lainga ki makedigi deploy tawribe security ki phibam singsu yengsingki mapam adura lakhiba laimakong police ki officer amada su makhata na sigumba pamda bathaudok sing thawandana bathabuk lakona ba Chief Minister na poktak pikhi mapam adura ki thoroklaba matung kanto savalda laiba community hall masa amada Chief Minister na MLA haisdingoga loina na kunja sing mera paibi sing amadi naga fruki miyoi singasu yauna wari sanaki Chief Minister amasum MLA na kunja singa wari sanaba dugi paulong na buhana bada Chief Minister gi security personnel singi maikedi gi meeting loiraga mapana thuralaga hangbiro haina paumi sing sangan kidi pungkhaya marong wari sanana ba matuna Chief Minister na tholakpada paumi sing na hangbo hang singi pakhum amata piram kiti Chief Minister da paumi sing na sar haina kaubada mahakna haw haina khaktama khumnaga paumising na hangbuang singi pakum di piram kidi ngarang Chief Minister ga unaduna pangthokpa mifamda sarugyaba kanto sabal women's welfare association gi assistant secretary haikam sanathoina paumising da hai ngarang Chief Minister laklamba sida demand manga yawa memorandum ama pisingkri kanto sabal gi mathakta irang asina maram oiraga Meetei amata leiba ngamrakthri basi amasum masina maram oiraduna relief camp sing sangjapam lawraklibani mi leitri haiduna sukoki singna kumtharlaga protest tawriba mafam adu Imphal West District ki mafamni army leirabasu Meetei gi yumai thakibasina central force sing thajaba wali maram asina state force ning thina thambina taksinbada Chief Minister gi maikei digi su silaklagi haibigi thajaba piram khiaina paumising na paudamki Chief Minister pisin kiba memorandum aduda khunja singi maikei digi taliba demand manga gi manungda kanto sabalda hauzik thamliba CRPF sing asilai makong singmang singphamda amadi ingaurok singmangda lehenbiu hauzik yumai sakphamda thamliba commando gi team asigi area da IRB gi permanent post ama thambiu Imphal West ki mafam oiriba ex serviceman colony gi lambi asi free movement ohenanaba security singna section thorang lokhat loduna satok sinda ayat apan changan pihan bigano Imphal West district ki sekmai PS na konbe area da kuki singna rally satpana tragana irang amuhana tawhan bigano amasum hauzik phawba lairiba taragani pan Punjab regiment gi gate post asi ex serviceman colony gi sangpham mayada hongat hanbiu hanasu taksin khiari Mynamar gi sin state junta lanmi lising amarom thajinkri sin state ki kha thangba saruk singda handakta junta lanmi singna lainga ki mayukta lan horiba lahulup singi makutta maithiba nangkhibadagi amuhana lahulup sing adu bulaksinabagi dama state adu junta lanmi lising amarom thajinkri hari tha sigi tarara Mynamar lanmi gi kalam amada miyoi samri na saba lanmi sing Magwe region gi Pakdang sipta leiba weapons factory kunga mari degi sin state ki kha thangba saruk singda ethan rebel sing budam thanabagi tamang sangsin kibani lanmi sing aduna pak khwektu road tamna sangsin kibaga loinana Mynamar lanmi gi truck banga gi convoy du so township yokshin kre masum kyokhot leiba artillery battalion sahumga humfuga nipan tamna sangsin kre hari lanmi sing aduna mafam sing adu yokshin ringai da miyoi sa mana saba troop amana pension amasu thiatit pilai singi marak laiba mafam singa paktak na thibu humba amasum lam khudum chanchin bagi thabak sing chata khiyari
था असुगी तारागनि थोइदा सिन स्टेट की मफम सिंगदर संक्शन की लानमी सिंगा सिन रेजिस्टेंट फोर्सिंग की अपन बखुत बुआमगा तापियन विलेज मनाक साउन कुथोना की हेरी कुथोना की बदुर म्यांमार जुंता लानमी तरासी की है नसु लोकल सोर्स मन मखाता न फोंदोखी ताइखंग अमसुम लेंगलोंग खुनगी युम सिंगमई थरमली नोने डिस्ट्रिक्ट की नुंबा पुलिस स्टेशन की मनुंग चनबा ताइखंग अमसुम लेंगलोंग खुनगी मी लेनेद्रब युम मंगारम मई थरमले हरी पावगे लिखुन सिंहा युम सिंग अदु मसक खंगदब खुलाई पाइब मियोई सिंग अदुना ngarang nungthil pung ani ga makhairam tabda mai tharamani hari sakang naba singna mai thadolamba khun singa do haujuk thoklibi irang asina maram oiraga masida leramba miyoi singchu sampur romna sakhibadagi kontak lan siraga lerakpani hari khun sing mai tharamagi thado du ko KNP Manipur akan mamongda yaningdaba phongdorakli none district ki manungda leiba khun ani mai thadolamba du NSN IM amasum JGF kena satakhibani haina maral sirakli loinana thawdo du central lengakna khudakta miyeng sangduna thabak lakhotna bataksilakli ko KNP ki sirol aduna palliba wapam di khun ani mai tharamba aduna state lengakna miyam ngakpa ngamdre habani koki zawkhul singda landarakpa sina security fail oiba du takpa loinana masina internal security crisis hena sokhlakpani hari sirol aduna makatana hai koki zaw miyam gi mathak satharakli bi irang asina haujik leiriba administrative arrangement asida makhata na hingmada khudong sahanaba galoinana masina union territory gi mongda tokhai belenga ama lehanana demand adu na hongna ningsingki NSN IM amasum asigi proxy group singi mathak khudakta counter terrorism gi thong khongthang sing center na lokatna ba koki NP Manipur na taksilakli MP Bimol na security forcing mathau tawdri habida kotuna sauriba karigino haba siram neken gi apun bapau Kangpupi district headquarter nauna lingkhat ki ba committee on tribal unity kotuna handakta Manipur MP Professor Angomsa Bimol apoi sambu irang sakthuk hale haina maral sirak libasi kotuna tawkiba aranba sing kopsinana bani haina Manipur Pradesh Congress Committee ki General Secretary Siram Neken phongtokiba galoinana AMP na security forcing mathau tawdri hairaga kotuna sauriba karigino hainangkhri kotu hairiba committee si Manipur masieta na thugai pamadi miat mi pun thoan bada siena balup amani tribal unity gi mingda lo na yadaba thabak sathaba organization amani hari wapam asingarang thongju assembly constituency ki congress workers singi mifam amada seram nekena photokibani mathangi mikhal da mite point ba sem sabaga loinana MPCC ki wangang loisu wariba seram nekena makhatan hai haujik leriba lenga sina constitution amadi law khongongnare miyamda free movement gi fundamental right fangadri citizen singi punsi amasum lantu ngaksen mangamdri yung kai mai thadokpada athing balaithri mi pharaga tamthina hatpa community masala magamaga tokai ta na hali terrorism gi thaba control tobgi mohta sogatpa manba thong sathari army police amari security agency singsi misang mi khai nai thabak tawri lenga na tumina yengduna leire rolling gi MLA punamak marol thokidri punamak si yengluraga lewa kan serabadi BJP maru phongna mutat patangai fadri haina nekena phongdokhiari